Lakhipuronline puthok-saba February ki tang kun nongmaijing nimit ki Khomjinba Pao tabirasi. Ahanbada maruoiba Pao. Tripura ki Chief Minister Biplab Kumar Dev Jiribamda laktuna BJP ki mirep Namairakpam Buddhachandra ki vote khomkhre. International Mother Language Day ga mari leinana mamalon mungak senba ki paujel puraduna Silcharda khongchat ama chatkadauri. Mikhal ga mari leinana thi humba ki thabak chathabada boro bekradagi masing yamba selthum puramba phagatkre. Singirbonda chathariba Dr. Rajdev Rai MP Rural Urban Knockout Football Tournament ki final dangasi Landroll FC Markulin amadi Binakani Chabagan ki timga sanaragani. Amasung Assamda miyoi kunmapan ki masada COVID ki anupa case thengnakre. Laichada sinangarang miyoi ahum sikre. Haujik mapungoi Pao tabirasi. Manipur Vidhan Sabha Mikhal Gamari Leinana one-day political conference for Namairakpam Buddhachandra Singh haiba Thoromama Jiribamgi Jakurador Dalaiba Netaji School gi sanabungda pangthokre. Thoromasida Tripura ki Chief Minister Biplab Kumar Dev, BJP Manipur Pradesh ki Vice President Chidanand Singh, BJP Manipur Pradesh ki General Secretary K. Sarat Kumar Singh, Jiribam ki ex-minister A. Biren Singh, Hilghat Gram Panchayat ki Pradhan L. Somorendra Singh amadi atai maruoiba miyoi kayasu sarugyakhre. Tripura ki Chief Minister Biplab Kumar Dev na hai Prime Minister Narendra Modi ki thamoida Delhi ga North East ka gi marakta khetnaba mityeng thamde mahaki lamjing makhada BJP lengak lakpadagi hojikti Manipur da ban blockade ki awaz chaitheng leitre haina mahakna phongdokhi. Jiribamda N Buddhachandra na soidana Mikhal da mai pakani habagi thajaba piramki. BJP Manipur Pradesh ki General Secretary K. Sarat Kumar Singh na hai BJP ki oiba wakalondi Jiribam gi oina N Buddhachandra bu Mikhal da mai pakhan bahai basini. Miyam nasu N Buddhachandra da vote pibiduna Manipur gi oina margin hena kahanduna mantri pham phangana bahona minasi haiki. Jiribam BJP gi mirep oiriba N Buddhachandra na haiki Jiribam da leiriba miyam gi damak khallaga ILP gi gate asi lengang pokpi da thamduna Jiribam da chathok chasin tawbada athingba thamloi amadi Jiribam manung da ILP free ohengani haiki. Nakal amarom da Manipur gi Mikhal ga mari leinana Prime Minister Narendra Modi lagliba leibak pokpa numita Imphal da thunglagani hairi. এতদিন কংগ্রেস সরকার ছিল এই রোড হয়নি এন বীরেন সিং এই রোড স্যাংশন করে দিয়েছেন 14 কোটি টাকা দিয়ে দিয়েছেন এই প্রথম রোড তৈরি হবে কতদিন পর আপনাদের জন্য যেটা ভারতীয় জনতা পার্টি সরকার করেছে বন্ধু আমরা যে 8 ছোট ছোট রাজ্য আছি একসময় আমাদের ভ্যালু ছিল না আমাদের কাছে দুইটা মাত্র এমপি কোথাও একটা কোথাও দুইটা শুধু আসামে একটু বেশি এমপি আছে তো আমাদেরকে ভাবতে হতো না নরেন্দ্র মোদী এসে বলে এই তো অষ্টলক্ষ্মী সবাইকে একত্রিত করে দিয়েছে ইউনাইটেড করে দিয়েছে আর 8 মুখ্যমন্ত্রী এক জায়গায় বলছে 25 লোকসভার মানেই যে নর্থ ইস্ট আর এই নর্থ ইস্ট থেকে সূর্য উদয় হয় আর এই নর্থ ইস্টেই ভারতের রাষ্ট্রাধিকারী নরেন্দ্র মোদী বলছে বন্ধুরা খাইদিকে মাসিং ইয়াম হেনবা আদুমা বিহুদমা ওহেলে হাইরাগা হাইঙ্গে কইনা নান অনেবল চিফ মিনিস্টার ইমো পুলিসন নাকিম দা হারমিদুনি হাইং ভারত কি লুসিং মাসিংদা এখোই Jiribam gi mantri ma piu haibada chakthok na ekhoi margin adu hela karak pani adu ekhoi mantri ma pidu me yaro haibase haiba ngamnan ma ki thauna do nasimang da election bill bai chilina chele che manu ba kuna magna pina piu haiduna ya kuna mage phand khom jera ga matang saida kuna me phudi kai na mitan ja thro jege Basa Ain Suraksha Samiti Silcharna Silangduna February gi tang kunma thoi ningthau kabanumit International Mother Language Day ga mari leinana khongna lamsang chatpagi thoromama Silcharda pangthoklagani wafam asi Silcharda pangthokiba paumi singa unaba thoromama da lupasi gi President Dr. Tobodhir Bhattacharya na ngarang phongdokhibani thoromadu da TMC gi luchingba Dr. Maimom Santi Kumar su member ama oina sarugyake mahak na hai numit asida chatkadoriba khongchat asina Barak Tampak ta hingminariba phurup khudingmaki mamalonbu ngak senba ngamnanaba amadi phangpham thokpa adhikar phanggadabani haibagi paujel pinanaba hotnabani haiki khongchat asi Ranger Khari dagi hauraga Silchar Gandhi Park ta loisingani numit asigi nungtil pung mari tabadagi khongchat asi haugani Silchar gi akoibada leiriba mitei ichilinau singna saruk yabiu haina Dr. Maimom Santi Kumar na phongdoragli
রেখেও আজকে ওদেরকে পুরো মর্যাদা দিতেছে না, সেটা নিশ্চিত করার জন্য আমরা এই পদযাত্রা করছি। এছাড়া বিভিন্ন ভাষিক গোষ্ঠী যেগুলো ভাষা আছে তাদের মধ্যে সমন্বয় একটা স্থাপন করে বরাকের মধ্যে শান্তি প্রতিষ্ঠা এবং 21শে ফেব্রুয়ারি যে মর্যাদা ইউনাইটেড নেশন দিয়েছে যাতে আসাম সরকারও দিক, সেই বার্তা সমাজের কাছে আমরা দিয়েছি। ngarang ayuk pung 11 khara helakpa adwaida Jiribam district ki Borobekra subdivision gi Jakurador police station manakta flying squad team amadi executive magistrate N Dhyanchan Singh gi team amana lambi da lakpa bolero gari ama khamluba matamda khamlamdana jingnaba mawongda gari adu thoraga chatkibadagi tanaduna khamlaga gari adu thi humbada sel oina lupa lakh manga ga lising marfutra nipan JDU gi flag humpunipan amadi banner lising mariga chatruk phangna khre hairi hairiba polam sing asi Jiribam kendra gi JDU gi mirep oiriba ex MLA Asabuddin ga mari leinai hairi phagatnaba polam sing adu treasury department ta khusina khre haina team asi gi executive magistrate N Dhyanchan na phongdokle 5,98,000 amasung 68 flags 4,600 banner hairiba mayam se कोई जिरीबाम कंस्टिट्यूंसी MLA असाबुद्दीन JDU की लेना में अदुना हाइरिबा मयाम से लोना मक अखोना सीज तौजरगा अखोना अमाउंट सिंग ट्रेजरी लोना मक डिपॉजिट तौजर Kasar gi Singirwon maning lekai gi sana saba oja khema mayum radamhon haukibat February gi tang 19 da leikhitre masa gi chahi marfuni thoi sukre saknai raba sana saba oja asina leikidabada lamdam asigi mention mangamlaroi daba achouba amangba mo ehuragani haina N Iboton A Biren PH Bung Bulu A Nadamhon A Niluna chingba mahaki khongloi singna nungai taba phongdorakli lauthok seba ama Kasar Lakhipur subdivision gi manung chanbada Lakhipur Khuman ward number 10 gi late M Tonu Singha amasung Komolini Devi gi machanipa Maitram Santunu Allies Daud haukiba February gi tang 13 yumsakaisha nimit ki ayuki pung 9 tabadagi mayumdagi thokibadagi hanjilaktre kanagumana nipa macha si thengnabirabadi mobile number 8822324466 natraga 9101464863 da pau pibirakna hairi haukiba February gi tang 13 yumsakaisha nimitagi hauduna Singirwon High School gi sanabungda chatharakliba Dr. Rajdip Rai MP Rural and Urban Knockout Football Tournament Desingani ga kunithoi gi final match ta ngase nungthil pung 2 makhai taba matamda Landruol FC Markulin amadi Binakandi Chabangan gi team ga thengnaragani Kasar Sports Forum na Singirwon Football Academy ga kusamna duna Sillangliba tournament asigi ngarang sanakiba ani suba semi final match ta Binakandi Chabagan gi team na SFA Singirwon bu Panjal ama suinoda maithiba piduna Binakandi gi team final la changki ngarang gi match ta Babul Murana center referee Rajen Rongmai amadi M Premjit na line assistant aduga CH Biswajit na fourth referee oina match adu conduct tawki ngasigi final match ta Lakhipur gi MLA Kausik Rai Silchar gi MP Dr. Rajdip Rai BJP Kasar district ki president Bimolendu Rai na chingba masaknai ba mioi kya saruk yaragani haina Singirwon Football Academy ki General Secretary TH Sarat Kumar Singh na khanghalakli Haksel loisangi pau matungina Assam da haukiba pungkun marida mioi lising manga chama kani phumari da changeng chathakibada mioi kunmapan gi masada ngarang COVID-19 na naba thengnare positive oibagi chang chada 0.5 oiri laichara sin ngarang mioi ahum sikre aroibada maroiba pau amukhanna Tripura ki Chief Minister Biplab Kumar Dev Jiribam da laktuna BJP ki mirep Namairakpam Budhachandra ki vote khomkhre International Mother Language Day ga mari leinana mamalon mungak senbagi paujel puraduna Silchar da khongsada machatkadauri Mikhal ga mari leinana thi humbagi thabak chathabada Borobekra dagi masing yamba selthum puramba phagatkre Singirwon da chathariba Dr. Rajdip Rai MP Rural Urban Knockout Football Tournament ki final dangasi Landruol FC Markulin amadi Binakandi Chabagan gi timga sanaragani amasung Assam da mioi kunmapan gi masada COVID ki anuba case thengnakre laichara sin ngarang mioi ahum sikre Lakhipuronline YouTube channel gi Khomjinba Pao sandok chaba ngasigi oinadi matang asida loijare